BJP की National General Secretary Organization BL Santos amasung party asigi North East Incharge Sambit Patra Imphal da thunglakrai irang na sohalaba state asida anoba lengak ama semnabagi mami taba haurakli BJP ki luchingba ani asi state asida numit humni gi khongchatta ngasi numit yungba pung 12 khara henba matamda Imphal International Airport ta thungki Makoina Imphal Airport ta thungbaga BJP Manipur Pradesh ki President A Sarda party asigi MLA khara amadi BJP ki thomi singna taramna okhi BL Santos na airport terminal dagi thoglakpaga paumi singna khongchet asigi matang da hangba wahang ki paukhum amata piram khide BJP ki luchingba ani asana ngai haki matungda BJP ki MLA singa close door da wari sanagani tungda state BJP ki makok thongba luchingba singasu unagadawri numidang wairam ki matangda Governor Ajay Kumar Valagasu unaduna wari sanagani hairi. Panbayawadi Center ki luchingba ani asigi khongchat mangoinana BJP Manipur Pradesh ki luchingba sing yauna BJP ki MLA singi mifam pangthokpa leikrabani. Masigi mathakta state asida leiriba BJP MLA sing yauna BJP Manipur Pradesh ki luchingba kayagi maikai digisu state asida anoba lenga ama November tha fawi manungda semlaba yai haina fongdokpa leikrai. Center ki luchingba singnasu Bihar ki mikhal loiraba matung state asida anoba lengak semnabagi wafam sing fongdokpa leikrabani adubu BJP ki luchingba ani ki khongchat manungda state asigi oiba ahonba anoba lengak ama semnabagi chapchaba wafam sing laukthoklamgadra haibadi khangba ngamdri hauze Imphal ki thambal sanglenda BJP ki MLA kunmapan BL Santos amadi Sambit ka unanaba ngaiduna leikrai